Impact Health Linkta ai momoka salamna mayambu taramna okshari ngasi Health Linkta khanajagadoriba topic asi traumatic head and spine injury haibadi kok amasung yanglen sarugi asokpasi karma tau karamna khangbangamgadagi haiba hiramasigi matangdani hiramasigi matangda akupa warol khara thambinaba aikoigi studio da lengsinduna laibiriba expert asina Dr. Mayang Langbam Amit Kumar MCS Neurosurgery Manipur Health Services ki Makada Jenims ta hojik laibiri Dr. Ahan bamakta taramna okshari Dr. Ahan bada akoina ngasi lokhachariba topic asima haibadi traumatic head and spine injury akoigi kok amasung yanglen sarugi asokpase akoina matau karamna khangadagi haibase takpiyo matangsida akoigi ngasai sopamong haidi karam trauma na ngasai head amasung spine injury orbiya ge haibase sima kham mathok tai maru ena khoi maru ena akoi hojiki matamdadi road traffic accident haidi kaino gari thoba natragana thomjallamba natragana lokhara tasanba sigumba mayam leire adugi mathakta akoigi dolandagi taba haidi fall from height adu u kabri taba yai mapalamdadi fall from height se ya maru ena angang jingda haidi moi mathakta flat top oiraga lampak leita na yu mathakta sanada yi habit jam lei adugo hari posidi manipur dadi kya ude posidi urisina ayamana akoigi u kabri tabagumba sigumba adugi mathakta atopa sum khadi tang de thopa akoigi sa sanna waiduna akoigi langa kana tasanbadagi thokpadagi spine injury sumba se khara ui aduga head injury gi da mayam khambiri dune ayamana akoigi road traffic accident se ayam thokalliko sigumba mayam aduga makhata na karam matamda koina anaba ma asokpa ma lambida leram matamda kaino head injury du badam obvious oirani mi du gyan ta la lemani mamai met karam bayai makok pumam bayai the spine injury se maru ena am neglect toy aida si awareness what begin ne khanje se karam kanda oibiya ge haibadu su makhata sum chathjarake samna harbada any patient ama samna road traffic accident ki matung da na taga tamatam da kai ma gyan mangale ma ba si akhoina ajma se spine injury leite na proof to dri ba odi ado ma se spine injury mi yawi adi kok sokpadu le spine injury mi su yawna so haibam ju khanga da na taga ne kai ma mi dani gyan tar ba targa so khung lengma ngamdra ba adi khujin nakana ma si da na taga sokpada khangdre haibam mum chena haira ba na taga na akhoina test to matam da magak nai namada nai na taga leng usmaina mak le tu jin ngamdre sumaina haibira agadi ngasai khoina suspect to da se ma se spine injury su yaw bra haiba je suspect to da ne adugi mathakta ngasai gi sokpada koma chapa na taba sokti soe adu hari mi je kai gumani sa sinaraga wari gyan ta na sanaba yadragadi madu su ngasai so iba phibum da ngasai haiwa injury makal hai tare ko road traffic accident khangde tabani khangde simbase leiragadi even ni sa na maram oidani gyan ta da mi baw da mo je spinal injury leire na koina suspect to da adu akoina spinal injury haibade akoi yanglen saru sida asokpa leire haibaside akoina matau kabramna khangba ngambani asokpa leire haiside maru na akoina asai patient clinical examine tawrane adu gyan ta da patient da di hangbari yaroi ni khu thangalo haibaju yaroi adu matam da di ngasai mangak to koina stabilize to bire na to bire ga kai ma puri ba jaga hai tare ni ko adu gi facilities aide maru na CT scan and ahan ba da koina screening tawrise natraga na makha tarak ba da MRI adu karigumba jaga adu da kai CT scan je leiranu adu MRI je leitraga di koi hana koi thaina satharamba x-ray sida mamang di loba nakani loba ya ka tho loba ina smai kan ohum je lauraga ngasai ye saru akai ba natra atek leibra ina khangaga di at least indirectly maduna koi spinal injury adi saru de tek paduna kai spinal injury adu spinal cord injury yor me hai at least indirect proof from them leirani saru tek paduna dum adum indicate tawrani spinal injury am leire ha base adu de doctor ai makhatan khangjani se koi gi spine injury sina ko brain da sohalakpa yabadi leibra adu so khangja keno ne spinal injury da brain da sohalakpa keno makti leite tawbadu hoi ngasai gi so even level do sini yong wanga ba koi lon da kai harga da C1 C2 C3 lei si haide cervical mai vertebrae level do ni ko ala so matam da yong wanga di so khram matung da sum pomukpa da gi di mathak la da sum pom da hagalaktana ngasai gi brain stem adi yam maru oi part amani ko koi brain gi spinal cord ki mar ki soise sida koi heart beat kumba so hon bagi center mus leba se sida adun effect toraktana
ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯕ ꯑꯗꯩ ꯂꯥꯏꯐ ꯂꯣꯡ ꯚꯦꯟꯇꯤꯂꯦꯇꯔꯗ ꯂꯩꯕꯒꯤ ꯐꯤꯕꯝ ꯐꯥꯎꯗ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯃꯈꯥꯗ ꯁꯣꯛꯄꯁꯤꯅ ꯕ꯭ꯔꯦꯟ ꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯄꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯦꯚ꯭ꯔꯤ ꯀꯃꯥꯟꯁꯦ ꯀꯩꯅꯣꯗꯤ ꯉꯥꯛꯇꯅꯤ ꯕ꯭ꯔꯦꯟꯗꯤ ꯉꯥꯛꯇꯅꯤ ꯕ꯭ꯔꯦꯟꯅ ꯀꯃꯥꯟ ꯄꯤꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯃꯈꯥ ꯆꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯈꯣꯡꯗ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯈꯨꯠ ꯂꯦꯡꯒꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤ ꯃꯊꯛꯇꯤ ꯀꯃꯥꯟꯅꯦꯕ ꯑꯗꯨ ꯀꯥꯟꯗ ꯈꯨꯠꯁꯤ ꯂꯦꯡꯒꯦꯅ ꯈꯜꯂ ꯀꯥꯟꯗ ꯂꯦꯡꯉꯤꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯛꯄꯁꯤꯅ ꯑꯃꯨꯛ ꯁꯤꯗꯒꯤ ꯆꯠꯈꯤꯗꯣꯏꯅꯦ ꯁꯦꯟꯁꯔꯤꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯁꯣꯛꯏꯁꯦ ꯁꯤꯗꯒꯤ ꯉꯁꯥꯏ ꯀꯅꯦꯛꯁꯟꯗꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯔꯤꯌꯥꯗꯨꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯁꯣꯛꯄꯗꯒꯤꯗꯤ ꯕ꯭ꯔꯦꯟꯗ ꯏꯐꯦꯛ ꯇꯧꯕꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯉꯁꯥꯏ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯏꯟꯖꯨꯔꯤ ꯇꯧꯔꯒ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯂꯩꯕ ꯑꯃ ꯁꯨꯝ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯒ ꯀꯔꯤꯝ ꯇꯧ ꯉꯝꯗꯅ ꯃꯤꯅ ꯃꯆꯤꯟꯖꯥꯛ ꯑꯗꯩ ꯆꯥꯛ ꯏꯟꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯍꯣꯏ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯗꯅ ꯏꯚꯟ ꯁꯨꯁꯥꯏꯗꯦꯜ ꯑꯦꯇꯦꯝꯐꯥꯎ ꯇꯧꯕꯒꯤ ꯑꯗꯨꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯅꯠꯇꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯌꯣꯂꯣꯖꯤꯀꯦꯜ ꯇꯔꯝ ꯅꯠꯇ꯭ꯔꯒ ꯑꯦꯅꯥꯇꯣꯃꯤꯀꯦꯜ ꯇꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡꯁꯦ ꯑꯗꯩ ꯃꯊꯛꯇ ꯁꯨꯝ ꯆꯦꯟꯊꯕꯅꯤꯀꯣ ꯃꯊꯛꯂꯣꯝꯗ ꯍꯪꯒꯠꯂ ꯆꯦꯟꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯗꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯁꯨ ꯂꯧꯅꯔꯤꯕꯅꯦ ꯑꯗꯨꯗꯨꯅ ꯀꯣꯛꯁꯤꯗ ꯁꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯤ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯖꯒꯥ ꯖꯒꯥ ꯂꯩꯀꯣ ꯁꯤꯗ ꯃꯣꯇꯣꯔ ꯑꯦꯔꯤꯌꯥ ꯍꯥꯏꯅ ꯂꯩ ꯁꯦꯟꯁꯔꯤ ꯑꯦꯔꯤꯌꯥ ꯍꯥꯏꯅ ꯂꯩꯀꯣ ꯑꯗ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄꯁꯤꯅ ꯃꯣꯇꯣꯔ ꯑꯦꯔꯤꯌꯥꯁꯦ ꯁꯣꯛꯑꯕ ꯁꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯣꯇꯣꯔ ꯍꯣꯃꯨꯟꯀꯨꯂꯁ ꯍꯥꯏꯅ ꯂꯩ ꯍꯥꯏꯗꯤ ꯃꯌꯥꯏꯔꯣꯝ ꯊꯪꯕꯁꯤꯅ ꯈꯣꯡꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯃꯥꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯒꯤ ꯂꯥꯛꯇꯣꯏꯅꯤ ꯉꯁꯥꯏꯒꯤ ꯐꯥꯏꯕꯔ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯇꯥꯏꯔꯣꯝ ꯊꯪꯕꯁꯤꯅ ꯈꯨꯠ ꯈꯣꯡ ꯀꯔꯤ ꯈꯨꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯣꯝ ꯂꯩꯗꯅꯀꯣ ꯂꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯛꯄꯅꯤꯅ ꯑꯗꯨꯒꯤ ꯖꯒꯥꯗ ꯑꯦꯅꯤ ꯁꯣꯛ ꯃꯇꯝꯗ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯖꯒꯥꯗꯣ ꯁꯣꯛꯏꯕ ꯖꯒꯥꯗꯣ ꯑꯗꯨ ꯁꯣꯝꯅ ꯏꯐꯦꯛ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯇ꯭ꯔꯣꯃꯥꯗꯤ ꯃꯩ ꯂꯩꯅꯗꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯃꯇꯝꯗ ꯏ ꯊꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯏ ꯊꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯂꯩꯔꯣꯟ ꯐꯥꯏꯔꯛꯑꯦꯒ ꯍꯥꯏꯔꯤꯕ ꯑꯗꯩ ꯈꯨꯠꯁꯤꯗ ꯍꯥꯏꯔꯤꯁꯦ ꯖꯒꯥꯗꯨꯗ ꯏ ꯊꯣꯛꯆꯟꯕꯒꯤꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯒꯥꯗꯨꯗ ꯅꯝꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯣꯃꯥꯇꯤꯛ ꯍꯦꯗ ꯑꯦꯟ ꯁ꯭ꯄꯥꯏꯅꯤ ꯏꯟꯖꯨꯔꯤꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯃꯁꯨꯡ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤꯅ ꯊꯦꯡꯅꯖꯩꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤ ꯌꯥꯝ ꯀꯩꯅꯣ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦ ꯀꯣꯏꯁꯟꯅꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯖꯨꯔꯤ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗꯨꯗ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯝꯄꯦꯛꯇꯨꯅ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯖꯨꯔꯤ ꯍꯥꯏ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯇꯧ ꯉꯝꯗ꯭ꯔꯦ ꯃꯁꯤꯃꯗꯤ ꯂꯥꯏꯕꯛ ꯇꯥꯔꯦꯀꯣ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯀꯥꯟꯗ ꯊꯣꯝꯖꯤꯜꯂꯒ ꯁꯣꯛꯄꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯀꯅꯤ ꯈꯔ ꯇꯞ ꯊꯧꯔꯀꯥꯟꯗ ꯈꯔ ꯍꯦꯟꯅ ꯋꯥꯅ ꯁꯣꯛꯀꯅꯤ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯇꯥꯁꯜꯂꯒꯅ ꯌꯥꯝ ꯁꯣꯛꯑꯔꯣꯏ ꯄ꯭ꯂꯥꯁꯇꯔꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯣꯏꯂꯥꯁ ꯑꯀꯟꯕ ꯇꯥꯔꯒꯅ ꯍꯦꯟꯅ ꯁꯣꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯛꯄꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯏꯝꯄꯦꯛꯇ ꯁꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯖꯨꯔꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯛ ꯊꯦꯡꯖꯤꯜꯂꯨꯔꯦꯀꯣ ꯊꯦꯡꯖꯤꯜꯂꯀꯥꯟꯗ ꯏ ꯊꯣꯛꯑꯦ ꯏ ꯊꯣꯛꯇꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗ ꯁꯨꯝ ꯅꯝꯁꯤꯜꯂꯛꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯁꯣꯛꯄ ꯌꯥꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤ ꯍꯥꯏ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯀꯩꯅꯣꯗ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯗ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯤ ꯁꯝꯅ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤꯁꯦ ꯌꯥꯔꯤꯈꯩ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯔꯤꯁꯇ꯭ꯔꯤꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯂꯥꯏꯕꯛ ꯐꯗꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯖꯨꯔꯤ ꯌꯥꯝ ꯁꯣꯛꯎꯔꯅꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤꯁꯦ ꯁꯤꯗ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯍꯧꯗꯅ ꯉꯁꯥꯏ ꯏ ꯊꯣꯛꯄꯗ ꯇꯞ ꯇꯞꯅ ꯍꯦꯟꯀꯠꯂꯦꯅ ꯈꯜꯂꯣꯅꯦ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯔꯒ ꯕ꯭ꯔꯦꯟꯗ ꯅꯝꯁꯤꯜ ꯂꯩꯔꯝꯃꯦꯅ ꯈꯜꯂꯣ ꯑꯗꯨ ꯃꯇꯝꯗ ꯃꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤꯁꯦ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯣꯛꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯟꯖꯅꯤꯡꯕꯁꯨ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤꯁꯦ ꯀꯩ ꯀꯩ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯔ ꯄꯥꯎꯗꯝꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯀꯥꯟꯗ ꯍꯥꯞꯀꯠꯄ ꯚꯤꯗꯤꯑꯣ ꯎꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯇꯧꯔꯤ ꯁꯤ ꯇꯧꯕꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯅꯤꯅ ꯑꯩꯅ ꯊꯤꯡꯉꯨꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯕ ꯄꯣꯠ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯃꯗꯨꯃꯁꯨ ꯈꯔ ꯊꯝꯖꯔꯝꯒꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯣꯛꯄꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯇꯧꯒꯗꯕꯁꯦ ꯁꯤ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕꯗ ꯃꯌꯥꯝ ꯌꯣꯝꯁꯜꯂꯅꯤꯀꯣ ꯁꯣꯏ ꯀꯩꯅꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯇꯧꯔꯒ ꯉꯁꯥꯏ ꯒꯥꯔꯤꯗꯨꯗꯒꯤ ꯑꯅꯥꯕꯗꯣ ꯌꯥꯝ ꯇꯧꯔꯒ ꯆꯤꯡꯊꯣꯔꯛꯑꯅꯤ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩ ꯊꯥꯒꯠ ꯃꯤ ꯃꯔꯤꯃꯨꯛꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯈꯨꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯅꯤꯀꯣ ꯊꯥꯡꯒꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯉꯛꯇꯨꯗꯤ ꯉꯁꯥꯏꯒꯤ ꯊꯔꯥꯛ ꯌꯥꯜꯂꯦ ꯌꯥꯜꯂꯕꯅꯤꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯏꯕꯛꯇ ꯊꯤꯗꯅ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯏꯟꯖꯨꯔꯤ ꯂꯩꯔꯝꯃꯤ ꯈꯜꯁꯦ ꯃꯉꯛꯁꯤꯗ ꯑꯗꯨꯗꯣ ꯈꯔꯗꯤ ꯁꯣꯛꯑꯕ ꯀꯝꯄ꯭ꯂꯤꯠꯇꯤ ꯑꯣꯏꯗꯕ ꯑꯗꯨ ꯉꯁꯥꯏ ꯄꯣꯔꯛꯏꯕ ꯃꯑꯣꯡꯗꯨꯅ ꯉꯁꯥꯏ ꯊꯔꯥꯛ ꯌꯥꯜꯂꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯊꯠꯇꯅ ꯉꯁꯥꯏ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯏꯟꯖꯨꯔꯤꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯟꯊꯣꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯇꯨꯅ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯅ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯍꯧꯒꯗꯕꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒꯗꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃꯅ
accident ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯁꯤꯗ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯖꯒꯥꯗꯨ ꯌꯣꯝꯁꯜꯂꯒ ꯌꯥꯝ ꯀꯤꯌꯣꯇꯤꯛ ꯑꯣꯏꯅ ꯃꯊꯣꯡ ꯈꯪꯗꯅ ꯑꯃꯅ ꯑꯃ ꯍꯦꯛ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯤꯗꯕ ꯃꯌꯥꯝ ꯃꯔꯛꯇꯗꯒꯤ ꯑꯃꯈꯛꯅ ꯆꯍꯤ ꯑꯍꯟ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯥꯟꯗꯒꯤ ꯔꯣꯜ ꯂꯧꯕꯤꯔꯒ ꯃꯌꯥꯝꯗꯣ ꯊꯤꯡꯕꯤꯔꯅꯤ ꯊꯤꯡꯉꯀꯥꯟꯗ ꯀꯃꯥꯏꯅ ꯂꯧꯊꯣꯛꯁꯤꯒꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯄꯨꯔꯛꯏꯁꯦ ꯑꯗꯨꯒꯤꯅꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯃꯉꯛꯀ ꯁꯤ ꯌꯥꯡꯂꯦꯟ ꯁꯔꯨꯁꯦ ꯌꯥꯔꯤꯒꯩ ꯂꯦꯡꯍꯟꯗꯕꯅꯦꯕ ꯑꯗꯨꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯄ ꯅꯠꯇꯕ ꯁꯤꯃ ꯃꯀꯣꯛꯁꯤꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯅꯤ ꯀꯣ ꯌꯥꯝ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯆꯤꯟꯗꯕꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏꯀꯣ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯋꯥꯗꯤ ꯋꯥꯕꯅꯦ ꯑꯗꯨꯒ ꯃꯤ ꯑꯃꯅꯤ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯟ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯁꯦ ꯇꯧꯔꯒ ꯃꯤ ꯑꯃꯅ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤ ꯂꯦꯡꯗꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯏꯟꯖꯨꯔꯤꯁꯦ ꯌꯥꯔꯤꯒꯩ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯉꯝꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯑꯥꯏꯗꯤꯌꯜ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗ ꯎꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤ ꯑꯃ ꯇꯥ ꯂꯩꯔꯦ ꯇꯥꯔꯤ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯅꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯅꯤ ꯑꯗ ꯃꯣꯏꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁ꯭ꯀꯨꯞ ꯁ꯭ꯇ꯭ꯔꯦꯆꯔ ꯀꯥꯏꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯛꯗꯣꯛꯅꯔꯒ ꯙꯛ ꯂꯥꯎꯅ ꯃꯈꯥꯗꯤ ꯀꯣꯛꯈꯠꯂꯒ ꯁ꯭ꯀꯨꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯙꯛ ꯆꯞꯁꯜꯂꯒ ꯃꯤꯗꯣ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯂꯦꯡꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯏꯚꯟ ꯈ꯭ꯋꯥꯏ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯄꯣꯠꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ ꯑꯇꯣꯞꯄ ꯃꯤꯂꯤꯇꯔꯤꯗꯕꯨꯗꯤ ꯂꯩꯍꯧꯋꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗ ꯀꯩꯗ ꯁꯤꯅꯦꯃꯥꯗ ꯎꯕꯗ ꯅꯠꯇꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯔꯤꯛꯁꯣꯗꯤ ꯀꯌꯥ ꯆꯦꯟꯈꯤꯗ꯭ꯔꯦ ꯑꯣꯇꯣ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯦꯠꯁꯦ ꯂꯧꯊꯣꯛꯄ ꯌꯥꯕ ꯌꯥꯎꯋꯦ ꯑꯣꯇꯣ ꯈꯔꯗꯗꯤ ꯑꯗꯩ ꯔꯤꯛꯁꯣꯒꯤꯁꯨ ꯃꯣꯏꯒꯤ ꯁꯦꯠꯇ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯁ꯭ꯋꯥꯏꯃꯨꯛ ꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯎꯕꯥꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯎꯕꯥꯛꯀꯨꯝꯕ ꯑꯃ ꯐꯪꯉꯒꯁꯨ ꯐꯔꯦ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯕꯤꯔꯅꯤ ꯊꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕꯁꯦ ꯇꯥ ꯂꯩꯕ ꯑꯅꯥꯕꯁꯦ ꯂꯣꯛꯔꯣꯜ ꯍꯥꯏꯕꯅꯤꯀꯣ ꯂꯣꯛꯔꯣꯜ ꯍꯥꯏꯗꯤ ꯎꯀꯛ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕ ꯍꯥꯏꯕꯅꯦ ꯑꯗ ꯁꯨꯃꯥꯏꯅ ꯄꯨꯝꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯁꯤ ꯀꯩꯗꯧꯋꯤ ꯉꯁꯥꯏꯒꯤ ꯄꯦꯁꯦꯟꯗꯣ ꯀꯣꯃꯥꯗ ꯂꯩꯔꯝꯃꯤꯅ ꯉꯁꯥꯏꯒꯤ ꯃꯉꯛꯇꯁꯨ ꯂꯣꯏꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯗ ꯃꯊꯣꯡ ꯈꯪꯗꯅ ꯗꯥꯛ ꯂꯥꯎꯅ ꯂꯩꯔꯨꯔꯒꯗꯤ ꯃꯉꯛꯁꯦ ꯂꯩꯍꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯤ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯃꯉꯛꯁꯦ ꯂꯩꯍꯠꯂꯦꯀꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯁ꯭ꯄꯥꯏꯅꯦꯜ ꯏꯟꯖꯨꯔꯤꯗꯣ ꯉꯛꯇ ꯀꯩꯅꯣ ꯁꯣꯛꯑꯝꯃꯒꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤ ꯇꯧꯗꯕꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯅ ꯍꯣꯠꯅꯕꯁꯦ ꯁꯤꯗꯁꯨ ꯑꯦꯠꯂꯤꯁ ꯃꯤ ꯑꯍꯨꯝꯗꯤ ꯆꯪꯉꯤꯀꯣ ꯑꯗꯩ ꯃꯤꯅꯤꯃꯝ ꯑꯣꯏꯅ ꯑꯗ ꯑꯃꯅ ꯃꯀꯣꯛ ꯄꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯀꯩꯅꯣꯒ ꯁ꯭ꯋꯥꯏꯁꯦ ꯄꯥꯏꯕꯤꯔꯒ ꯃꯀꯣꯛ ꯄꯥꯏꯔꯤꯗꯨꯅ ꯀꯃꯥꯟꯗꯔ ꯑꯣꯏꯔꯒ 1 2 3 ꯑꯗꯨꯃꯥꯏꯅ ꯆꯦꯞꯍꯟꯕꯤꯔꯒ ꯉꯁꯥꯏ ꯎꯕꯥꯛꯇꯣ ꯏꯟꯁꯤꯟꯕꯤꯔꯒ ꯂꯩꯈꯠꯂꯒ ꯏꯟꯁꯤꯟꯈ꯭ꯔꯒꯗꯤ ꯑꯗꯨꯒ ꯎꯕꯥꯛ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯄꯥꯏꯟ ꯀꯣꯔꯗꯁꯦ ꯌꯥꯔꯒꯤ ꯂꯦꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯎꯕ ꯄꯦꯇꯤ ꯂꯩꯗꯅꯀꯣ ꯑꯗꯒꯤꯗꯤ ꯏꯚꯟ ꯀꯩꯒꯨꯝꯕ ꯃꯇꯝꯗꯗꯤ ꯆꯦꯛꯅꯁꯨ ꯅꯥꯀꯟ ꯉꯥꯛꯁꯟꯕꯤꯌꯣꯒ ꯍꯥꯏ ꯑꯗꯨꯒ ꯄꯦꯇꯤꯅ ꯐꯥꯖꯤꯟꯕꯤꯔꯒꯗꯤ ꯁꯤꯁꯨ ꯂꯦꯡꯗ꯭ꯔꯦ ꯏꯚꯟ ꯁ꯭ꯋꯥꯏꯁꯦ ꯐꯥꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯑꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯇꯥꯟꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯨꯝ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯌꯥꯝ ꯁꯨꯝ ꯈꯜꯂꯒ ꯁꯨꯝ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯅꯤ ꯇꯧꯕꯇꯕꯨ ꯇꯧꯒꯦꯅ ꯈꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯒꯗꯤ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯅ ꯇꯧꯕꯗꯤ ꯌꯥꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯉꯁꯥꯏ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯗꯤ ꯈꯤꯇꯪꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔ ꯇꯧꯕꯗꯤ ꯌꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯁꯦ ꯍꯦꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯤꯆꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯂꯧꯒꯗꯣꯏꯁꯦ ꯍꯥꯏꯕꯗꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯗꯤ ꯄꯨꯁꯜꯂꯛꯑꯅꯤ ꯍꯦꯛ ꯊꯣꯛꯏ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯑꯦꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯀꯩ ꯇꯧꯒꯗꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯏꯚꯟ ꯀꯩꯅꯣꯗ ꯈꯤꯇꯪ ꯃꯃꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯥꯏꯒꯤ ꯄꯦꯁꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯇꯥ ꯂꯩꯔꯝꯃꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯔꯣꯒꯤꯗꯗꯤ ꯄꯦꯁꯦꯟꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ A B C ꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯣ ꯑꯇꯣꯞꯄ ꯁꯕꯖꯦꯛꯇꯗꯤ ꯃꯣꯏ ꯏꯚꯟ E ꯍꯥꯏꯁꯤꯅ ꯏꯌꯔꯋꯦ ꯍꯥꯏꯕꯅꯤ B ꯍꯥꯏꯁꯤꯅ ꯕ꯭ꯔꯤꯗꯤꯡ ꯁꯤꯅ ꯁꯔꯀꯨꯂꯦꯁꯟ ꯁꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯤ ꯅ꯭ꯌꯨꯔꯣꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯦꯂꯤꯇꯤꯗꯤ ꯁꯔꯀꯨꯂꯦꯁꯟꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯥꯕ ꯌꯥꯎꯋꯦ ꯇꯧꯕ ꯅ꯭ꯌꯨꯔꯣ ꯑꯃꯁꯨꯡ ꯀꯣꯛ ꯑꯃꯁꯨꯡ ꯍꯦꯗ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯟ ꯏꯟꯖꯨꯔꯤꯗꯗꯤ ꯏ ꯑꯗꯨꯝ ꯃꯦꯁꯤꯞ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯒꯤ ꯏꯌꯔꯋꯦꯁꯦ ꯁꯣꯔ ꯍꯣꯟꯕꯒꯤ ꯂꯝꯕꯤꯁꯦ ꯐꯨꯟꯖꯤꯟꯕ꯭ꯔꯥ ꯐꯨꯟꯖꯤꯟꯗꯕ꯭ꯔꯥ ꯃꯤ ꯑꯃ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯇꯩ ꯏꯃꯛ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯁꯤ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯕ ꯃꯇꯝꯗ ꯐꯣꯜ ꯕꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯇꯥꯁꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯂꯝꯕꯤꯁꯦ ꯐꯨꯟꯕ ꯌꯥꯎꯋꯦꯕ ꯃꯔꯛ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯏ ꯊꯣꯛꯆꯜꯂꯒꯅ ꯈꯨꯠꯃꯛꯅ ꯊꯤꯟꯖꯤꯟꯗ꯭ꯔꯒꯁꯨꯅꯦ ꯆꯩꯇꯦꯛ ꯑꯃ ꯈꯤꯇꯪ ꯍꯥꯏꯗꯤ ꯆꯩ ꯃꯇꯦꯛ ꯑꯃ ꯈꯨꯜꯂꯒꯅꯦ ꯔꯨꯃꯥꯟꯁꯦ ꯌꯦꯠꯁꯜꯂꯒꯅꯦ ꯁꯥꯂꯣꯡ ꯀꯣꯊꯣꯛꯄꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯅꯥ ꯃꯈꯜ ꯃꯈꯜ ꯂꯩꯔꯝꯃꯤꯅ ꯏ ꯁꯣꯛꯄꯁꯨ ꯀꯩꯁꯨ ꯁꯣꯛꯅꯤꯡꯗꯕ ꯌꯥꯏꯀꯣ ꯄ꯭ꯔꯖꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯣꯊꯣꯛꯄꯤꯔꯒ ꯉꯁꯥꯏꯒꯤ ꯐꯠ ꯂꯥꯎꯅ ꯃꯌꯥꯗ ꯏ ꯊꯣꯛꯆꯜꯂꯤꯗꯣ ꯀꯣꯊꯣꯛꯄꯤꯔꯒꯗꯤ
ꯁꯣ ꯍꯣꯟꯕꯒꯤ ꯂꯝꯕꯤꯗꯨꯁꯨ ꯍꯥꯏꯗꯤ ꯍꯪꯉꯛꯄꯒꯤ ꯃꯥꯅ ꯁꯣ ꯍꯣꯟꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯩꯔꯒꯗꯤ ꯁꯤꯅꯁꯨ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯁꯦꯝ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯩꯔꯝꯃꯤꯕ ꯑꯥꯔ ꯀꯣ ꯃꯁꯥꯃꯛ ꯅ꯭ꯌꯨꯔꯣ ꯁꯔꯖꯟ ꯑꯣꯏꯗꯕ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ABC ꯁꯦ ꯍꯥꯟꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯑꯍꯥꯟꯕꯗ ꯄꯦꯁꯦꯟꯁꯦ ꯂꯥꯛꯑꯦ ꯀꯣꯛꯈꯤꯅꯤ ꯍꯥꯏꯔꯒ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯔꯨꯝꯗ ꯏꯟꯁꯤꯟꯕꯤꯗꯕ ꯀꯣ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯃꯤ ꯑꯃ ꯁꯤꯕ ꯌꯥꯕꯁꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯒꯗꯤ ꯃꯤꯅꯤꯠ 5 ꯁꯣꯔ ꯍꯣꯟꯗꯕꯗ ꯑꯗꯨꯝ ꯃꯤꯅꯤꯠ 3 ꯍꯣꯟꯗꯕꯗ ꯕ꯭ꯔꯦꯟꯗ ꯁꯠ ꯗꯥꯎꯟ ꯇꯧꯔꯅꯤ ꯑꯗ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯑꯣꯛꯁꯤꯖꯦꯟ ꯐꯪꯉꯛꯇ꯭ꯔꯒꯗꯤ ꯕ꯭ꯔꯦꯟꯗ ꯑꯗꯨꯝ ꯗꯦꯃꯦꯖ ꯇꯧꯕ ꯍꯧꯈ꯭ꯔꯅꯤ ꯁꯤ ꯊꯣꯛꯇꯅꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯌꯔꯋꯦ ꯑꯃꯁꯨꯡ ꯕ꯭ꯔꯤꯗꯤꯡꯁꯦ ꯁꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯕꯤꯕ ꯁꯤ ꯇꯧꯔ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯔꯥ ꯍꯣꯜ ꯕꯣꯗꯤ ꯆꯦꯛ ꯇꯧꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯇꯦꯛ ꯑꯀꯥꯏ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ ꯍꯥꯏ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯔꯦꯛꯂꯦꯁ ꯑꯣꯏꯅ ꯃꯁꯥꯁꯦ ꯄꯨꯡꯂꯦꯝ ꯂꯦꯝꯕ ꯅꯠꯇꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯣꯛꯔꯣꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤ 2 ꯆꯪꯉꯒ ꯃꯅꯤꯡꯗ ꯀꯩ ꯁꯣꯏ ꯃꯣꯏ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄꯦꯁꯦꯟꯅ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯊꯥꯖꯟꯕꯤꯌꯣ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯏꯟꯇꯨꯕꯦꯁꯟ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯨꯗ ꯉꯁꯥꯏ ꯁꯣꯔ ꯍꯣꯟꯕꯒꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯌꯨꯕ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯀꯩꯅꯣꯗ ꯁꯤꯇꯤ ꯁ꯭ꯀꯦꯟꯒꯨꯝꯕ ꯑꯦꯛꯁꯔꯦꯒꯨꯝꯕ ꯊꯥꯕꯤꯌꯣ ꯁꯤ ꯑꯩꯅ ꯍꯦꯛ ꯎꯖꯕꯗꯅꯤꯀꯣ ꯉꯁꯥꯏꯒꯤ ꯏꯟꯁꯇꯤꯡ ꯑꯣꯏꯅ ꯀꯣꯛ ꯁꯣꯏ ꯍꯥꯏꯔꯒ ꯁꯤꯇꯤ ꯁ꯭ꯀꯦꯟꯗ ꯍꯥꯟꯅ ꯊꯥꯗꯣꯛꯀꯨꯝꯕ ꯁꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯃꯁꯤꯃ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯝ ꯍꯦꯛ ꯀꯣꯛꯁꯤꯗ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯗꯣꯛꯇꯔꯅꯁꯨ ꯍꯦꯛꯇ ꯍꯥꯏꯕꯁꯦ ꯁꯤꯇꯤ ꯁ꯭ꯀꯦꯟꯁꯦ ꯑꯗꯨꯝꯗꯤ ꯍꯥꯏꯌꯦꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯣꯅ ꯇꯧꯔꯒ ꯍꯦꯛꯇ ꯁꯤꯁꯤꯅ ꯍꯥꯏꯕꯗꯤ ꯃꯤꯗꯨꯗ ꯍꯦꯟꯅ ꯀꯣꯛꯁꯤꯗ ꯁꯣꯛꯈ꯭ꯔꯕꯣꯏ ꯍꯦꯟꯅ ꯈꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯨ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤ ꯁꯤꯇꯤ ꯁ꯭ꯀꯦꯟꯁꯦ ꯃꯤ ꯑꯅꯥꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄꯦꯁꯦꯟꯗꯨꯅ ꯃꯉꯣꯟꯗ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯑꯗꯨꯝꯕꯗꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯔꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯀꯩꯒꯨꯝꯕ ꯁꯥꯔꯤ ꯍꯧꯈꯤꯕ ꯂꯩꯔꯕ ꯑꯗꯨꯏ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯏꯟꯁꯤꯗꯦꯟꯇꯨ ꯄꯨꯔꯥ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯏꯝꯄꯦꯛꯇꯨ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯒꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯣꯁꯜꯂꯛꯑꯕ ꯑꯗꯩ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯝꯕꯁꯤꯒꯤ ꯈꯤꯇꯪ ꯗꯥꯎꯟ ꯆꯠꯁꯜꯂꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯜꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯃꯊꯛꯁꯤꯗ ꯄꯣꯝꯕꯁꯦ ꯖꯔ ꯖꯔ ꯁꯨꯝ ꯍꯦꯟꯒꯠꯄꯤꯅ ꯇꯧꯔꯕ ꯑꯗꯒꯤ ꯌꯥꯝ ꯍꯥꯏꯗꯤ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯁꯨꯝ ꯆꯤꯛꯁꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯥꯏꯗꯕꯤꯗ ꯑꯗꯨꯝ ꯀꯥꯟꯗ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯂꯧ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯆꯝ ꯆꯝꯅ ꯉꯁꯥꯏꯒꯤ ꯁꯣꯛꯎꯔꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗꯅ ꯈꯣꯠꯇꯅ ꯀꯩꯝ ꯇꯧꯗ꯭ꯔꯒꯗꯤ ꯏꯚꯟ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯊꯝꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯔꯦꯗꯤꯌꯦꯁꯟꯅꯤ ꯑꯗꯨꯅ ꯑꯔꯥꯞꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒꯗꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯃꯛꯁꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯀꯦꯁꯟ ꯂꯩꯇꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯁꯟꯕꯁꯤꯁꯨ ꯉꯁꯥꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯔꯥꯟꯕ ꯄ꯭ꯔꯦꯛꯇꯤꯁꯅꯤ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯁꯝꯇꯥꯏꯝꯁ ꯍꯣꯏ ꯃꯤꯁ ꯇꯧꯕ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯤꯁ ꯇꯧꯗꯅꯕ ꯑꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯁꯤꯇꯤ ꯁ꯭ꯀꯦꯟꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯏꯝꯄꯜꯁ ꯑꯣꯏꯅ ꯍꯦꯛ ꯇꯧꯕꯗꯧꯅꯗꯤ ꯊꯦꯡꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯈꯛꯇꯪ ꯂꯧꯖꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯍꯦꯜꯊ ꯂꯤꯡꯛꯇ ꯈꯟꯅꯖꯔꯝꯃꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯇ꯭ꯔꯣꯃꯥꯇꯤꯛ ꯍꯦꯗ ꯑꯦꯟ ꯁ꯭ꯄꯥꯏꯟ ꯏꯟꯖꯨꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯑꯃꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨꯒꯤ ꯑꯁꯣꯛꯄꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯀꯦꯟꯗꯔꯤ ꯏꯟꯖꯨꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯍꯧꯖꯤꯛ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡ ꯍꯥꯏꯒꯦ ꯑꯇꯣꯞꯄ ꯇ꯭ꯔꯤꯠꯃꯦꯟꯗ ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨꯁꯨ ꯆꯞ ꯍꯥꯏꯕꯤꯌꯨ ꯃꯥꯟꯅꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯖꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯄꯦꯁꯦꯟꯗ ꯁꯔꯚꯥꯏꯀꯜ ꯁ꯭ꯄꯥꯏꯟ ꯏꯟꯖꯨꯔꯤ ꯁꯁꯄꯦꯛ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅꯁꯨ ꯃꯁꯤ ꯆꯞ ꯃꯥꯟꯅ ꯁꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟ ꯑꯃ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏ ꯚꯦꯂꯣꯁꯤꯇꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯔ ꯂꯥꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯇꯥꯕ ꯃꯇꯝꯗ ꯑꯟꯀꯣꯟꯁꯤꯌꯁ ꯑꯣꯏꯔꯕ ꯑꯦꯁꯦꯁ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯄꯦꯁꯦꯟꯗꯨꯅ ꯁꯝ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯐꯖꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯁ꯭ꯄꯥꯏꯅꯦꯜ ꯏꯟꯖꯨꯔꯤꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯗ ꯁ꯭ꯋꯥꯏꯗ ꯀꯣꯂꯔ ꯐꯥꯎ ꯍꯥꯏꯔꯒ ꯁꯣꯐ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔꯁꯦ ꯍꯦꯛ ꯐꯥꯕ ꯊꯦꯡꯅꯖꯩ ꯑꯗꯨ ꯀꯣꯂꯔ ꯐꯥꯕꯗꯤ ꯐꯥꯔꯦꯀꯣ ꯑꯗꯣ ꯁꯣꯐ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔꯁꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯀꯔꯤ ꯍꯥꯏꯗꯤ ꯀꯣꯂꯔ ꯐꯥꯕꯒꯤ ꯃꯊꯧꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯛ ꯂꯦꯡꯍꯟꯗꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯣꯐ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔꯁꯤꯅ ꯉꯛꯁꯦ ꯂꯦꯡꯍꯟꯗꯕꯁꯤ ꯀꯌꯥ ꯃꯥꯅ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯇꯤ ꯍꯦꯂꯣ ꯕ꯭ꯔꯦꯁꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯐꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯃꯛꯇꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯦꯛꯁ ꯕꯦꯁ ꯑꯣꯞꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯔꯠ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯐꯤꯂꯥꯗꯦꯜꯐꯤꯌꯥ ꯀꯣꯂꯔ ꯍꯥꯏꯀꯣ ꯃꯃꯥꯡꯗꯒ ꯃꯅꯤꯡꯗꯒ ꯗꯛꯅꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯞꯁꯤꯟꯅꯔꯒ ꯉꯛꯁꯦ ꯂꯦꯡꯍꯟꯒꯅꯨ ꯍꯥꯏꯕꯅꯦꯕ ꯑꯟꯂꯦꯁ ꯑꯟꯇꯤꯜ ꯉꯁꯥꯏꯒꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯑꯗꯩ ꯑꯦꯝ ꯑꯥꯔ ꯑꯥꯏ ꯇꯧꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯇ꯭ꯔꯦꯅ ꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯗꯨꯒ ꯁꯣꯝꯅ ꯄꯦꯁꯦꯟꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯅ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯔꯛꯄ ꯌꯥꯏ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯩ ꯉꯛꯁꯦ ꯂꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯗꯤ ꯕ꯭ꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯥꯏꯅꯁ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯝꯕ ꯑꯗꯒꯤꯗꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗ ꯅꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩ ꯃꯥꯁꯦ ꯁ꯭ꯄꯥꯏꯅꯦꯜ ꯏꯟꯖꯨꯔꯤ ꯑꯃ ꯂꯩꯔꯦꯅ ꯁꯁꯄꯦꯛ ꯇꯧꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯈꯣꯡ ꯁꯣꯛꯄꯁꯤꯗ ꯃꯈꯣꯡ ꯁꯣꯛꯄꯁꯦ ꯈꯪꯗ꯭ꯔꯕ ꯁꯦꯟꯁꯔꯤꯁꯦ ꯂꯣꯁ ꯂꯩꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯇꯣꯔ ꯄꯋꯥꯔꯁꯦ
ꯍꯥꯏꯗꯤ ꯈꯣꯡ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯅꯤꯅꯤ ꯈꯪꯗꯦ ꯄꯨꯂꯞꯇꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯣꯡ ꯈꯨꯠ ꯂꯦꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯩꯅꯣꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯏꯟꯖꯨꯔꯤ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯁꯦ ꯁꯤ ꯁꯁꯄꯦꯛ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯤ ꯇꯤ ꯁ꯭ꯀꯦꯟ ꯉꯛꯀꯤ ꯂꯧꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯒꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯦꯛꯁꯔꯦ ꯑꯃ ꯂꯧꯕꯤꯔꯒ ꯃꯗꯨ ꯔꯨꯜ ꯑꯥꯎꯠ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯆꯠꯊꯕꯤꯕ ꯌꯥꯕꯒꯦ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗ ꯅꯤꯌꯣꯒꯤꯗꯤ ꯁꯝꯇꯥꯏꯝꯁ ꯌꯥꯝ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯁꯨ ꯌꯥꯎꯏꯀꯣ ꯈꯨꯗꯛꯇ ꯑꯣꯇꯤꯗ ꯄꯨꯁꯤꯟꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯀꯂꯦꯛ ꯑꯗꯨꯃꯥꯏꯅ ꯀꯦꯖꯨꯋꯦꯜꯇꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯦ ꯕꯤ ꯁꯤꯗ ꯇꯧꯕꯤꯔꯕ ꯁ꯭ꯇꯦꯕꯤꯂꯥꯏꯁ ꯇꯧꯕꯤꯔꯕ ꯁꯤꯗꯤ ꯁ꯭ꯀꯦꯟ ꯁꯤ ꯇꯧꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯚꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯁꯤ ꯂꯦꯁ ꯀꯩꯅꯣ ꯑꯅꯤꯗ ꯃꯐꯝ ꯑꯅꯤꯗ ꯆꯞ ꯃꯥꯟꯅꯕ ꯈꯨꯠꯇ ꯅꯠꯇꯕ ꯁꯤ ꯊꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜꯁꯦ ꯂꯧꯕꯤꯍꯧꯔꯕ ꯂꯧꯔꯒ ꯃꯥꯏ ꯊꯥꯒꯗꯕ ꯇꯦꯁ ꯃꯌꯥꯝꯁꯦ ꯕꯦꯁꯤꯛ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯇꯧꯕ ꯌꯥꯕ ꯇꯧꯗ ꯌꯥꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔꯗꯤ ꯂꯩꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯍꯧꯔꯕ ꯊꯥꯗꯣꯛꯄꯤꯍꯧꯔꯒ ꯉꯁꯥꯏꯒꯤ ꯂꯥꯏꯟꯗꯣ ꯁꯝꯕꯤꯔꯅꯤ ꯃꯗꯨꯗ ꯕ꯭ꯂꯗ ꯑꯦꯔꯦꯟꯖ ꯇꯧꯒꯗꯕꯁꯤꯡ ꯂꯣꯏ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯥꯏ ꯁꯤ ꯌꯨꯗ ꯑꯗꯨꯝ ꯏꯟꯁꯤꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯏꯟꯁꯤꯟ ꯃꯇꯨꯡꯗ ꯃꯁꯥꯃꯛ ꯇꯧꯒꯦ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯐꯖꯅ ꯍꯦꯟ ꯑꯣꯚꯔ ꯇꯧꯔꯝꯒꯗꯕꯅꯤꯀꯣ ꯀꯩꯀꯩ ꯇꯧꯒꯗꯒꯦ ꯀꯩꯀꯩ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤ ꯇꯤ ꯁ꯭ꯀꯦꯟꯗꯣ ꯂꯥꯛꯑꯅꯤ ꯕ꯭ꯔꯦꯟꯗꯁꯨ ꯌꯥꯝ ꯁꯣꯛꯑꯦ ꯁꯣꯛꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯀꯥꯏꯕ ꯂꯩꯔꯤ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯦꯟꯁꯦ ꯄꯣꯝꯃꯦ ꯅꯠꯇ꯭ꯔꯒ ꯏ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯉ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟꯗꯣ ꯌꯥꯔꯤꯒꯩ ꯄꯣꯝꯍꯟꯗꯅꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯁꯦ ꯀꯟꯖꯔꯕꯦꯇꯤꯞ ꯃꯦꯅꯦꯖꯃꯦꯟ ꯀꯣ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯌꯥꯒꯗ꯭ꯔꯥ ꯕ꯭ꯔꯦꯟ ꯄꯣꯝꯃꯤꯁꯦ ꯍꯟꯊꯍꯟꯕ ꯅꯠꯇ꯭ꯔꯒ ꯐꯥꯖꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯃꯦꯅꯤꯇꯣꯜꯒꯨꯝꯕ ꯄꯤꯀꯣ ꯏꯚꯟ ꯂꯦꯁꯤꯛꯁ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯁꯤ ꯉꯁꯥꯏꯒꯤ ꯏꯗꯤꯃꯥꯗꯣ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯗꯀꯣ ꯃꯔꯝꯗꯤ ꯀꯣꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯇꯨꯝꯕꯥ ꯍꯥꯏꯀꯣ ꯇꯨꯝꯕꯥꯅꯤ ꯑꯗꯨꯅ ꯁꯔꯨ ꯍꯥꯏꯁꯤꯗꯤ ꯑꯦꯛꯁꯄꯥꯟ ꯇꯧꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯥ ꯑꯃꯗ ꯃꯤ ꯃꯔꯤꯈꯛꯀꯤ ꯂꯩꯒꯗꯧꯕ ꯀꯥꯗꯨꯗ ꯃꯤ 10 ꯆꯪꯁꯤꯜꯂꯒꯗꯤ ꯉꯁꯥꯏ ꯃꯤ ꯃꯔꯤꯗꯣ ꯀꯔꯤ ꯏꯟꯅꯔꯅꯤꯅꯀꯣ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯗꯅ ꯉꯁꯥꯏ ꯂꯩꯕ ꯀꯥꯡꯕꯨꯗꯨ ꯂꯩꯕꯁꯨ ꯉꯥꯏꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯏ ꯊꯣꯛꯑꯣꯏꯗꯕ ꯖꯒꯥꯗ ꯏ ꯊꯣꯛꯆꯜꯂꯒꯗꯤ ꯅꯠꯇ꯭ꯔꯒ ꯄꯣꯝꯁꯤꯜꯂꯛꯑꯒꯗꯤ ꯉꯁꯥꯏ ꯖꯒꯥꯗꯨꯗ ꯆꯥꯎꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯃꯗꯨꯗ ꯅꯝꯁꯤꯜꯂꯛꯑꯅꯤ ꯁꯤꯅꯅꯤ ꯉꯁꯥꯏ ꯁꯤꯕ ꯅꯥꯕ ꯊꯣꯛꯏꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯌꯦꯡꯉꯅꯤ ꯅꯠꯇ꯭ꯔꯒꯅ ꯏ ꯊꯣꯛꯏꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯜꯂꯅꯤ ꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯌꯦꯡꯕ ꯌꯥꯏ ꯁꯤꯗꯒꯤꯗꯤ ꯌꯥꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯗꯤꯁꯥꯏꯠ ꯇꯧꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯄꯦꯁꯦꯟꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯀꯟꯁꯤꯌꯁꯅꯦꯁ ꯑꯃ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯅꯤꯀꯣ ꯕꯔꯥꯕꯔ ꯌꯥꯝ ꯇꯣꯏꯅ ꯑꯗꯒꯤ ꯃꯤꯠ ꯅꯥꯍꯥ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯍꯥꯁꯦ ꯂꯥꯏꯠ ꯊꯥꯟꯖꯤꯜꯂꯒ ꯃꯁꯤ ꯀꯃꯥꯏꯅ ꯔꯤꯌꯦꯛ ꯇꯧꯔꯤ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯥꯀꯟ ꯅꯥꯝꯅ ꯄꯤꯛꯁꯜꯂꯦ ꯅꯠꯇ꯭ꯔꯒ ꯆꯥꯎꯊꯣꯔꯛꯑꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟ ꯑꯃ ꯄꯤꯔꯛꯑꯅꯦꯕ ꯄꯦꯁꯦꯟꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯍꯤꯗꯥꯛꯅ ꯍꯣꯠꯅꯔꯤꯁꯦ ꯁꯤꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯏꯟꯗꯤꯀꯦꯁꯟ ꯑꯃꯗꯤ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯀꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯀꯣꯛ ꯑꯃꯗꯤ ꯁ꯭ꯄꯥꯏꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯥꯡꯂꯦꯟ ꯁꯔꯨꯁꯦ ꯁꯣꯛꯄꯁꯦ ꯁꯤꯁꯤꯗꯒꯤ ꯄ꯭ꯔꯤꯀꯣꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯁꯣꯛꯇꯅꯕꯁꯤ ꯀꯩꯀꯩ ꯂꯧꯈꯠꯄ ꯌꯥꯒꯦ ꯑꯗꯨ ꯁꯥꯏ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯇꯨ ꯋꯤꯂꯔꯒꯨꯝꯕ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯍꯥꯏꯕꯀꯣ ꯑꯗ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯦꯜꯃꯦꯠ ꯎꯞꯄꯅꯗꯤ ꯁ꯭ꯄꯥꯏꯟ ꯏꯟꯖꯨꯔꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯗꯦ ꯀꯣꯛ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁ꯭ꯄꯥꯏꯟ ꯏꯟꯖꯨꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯅꯣ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯔꯚꯥꯏꯀꯜ ꯀꯣꯂꯔ ꯐꯥꯔꯒ ꯒꯥꯔꯤ ꯊꯧꯕꯗꯨꯗꯤ ꯀꯩꯁꯨ ꯊꯧꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯃꯗꯤ ꯀꯃꯥꯏꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯀꯩꯅꯣ ꯂꯩꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯔꯣꯏꯕꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯤꯔꯣ ꯃꯦꯁꯦꯖꯁꯦ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯄꯤꯛꯆꯔ ꯈꯔꯁꯨ ꯎꯠꯄꯤꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯍꯦꯛ ꯁꯣꯛꯑꯒ ꯇꯥꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯣꯏ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯁꯥ ꯂꯦꯡꯍꯟꯗꯅꯁꯨ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯁꯣꯛꯄꯁꯤꯗ ꯀꯣꯛꯀꯤꯗꯨꯗꯤ ꯂꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯅ ꯑꯀꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯃꯅꯨꯡꯗꯤ ꯀꯣꯛ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯅꯤꯅ ꯑꯗꯨ ꯅꯠꯇꯕ ꯁꯔꯚꯥꯏꯀꯜ ꯁ꯭ꯄꯥꯏꯟꯁꯤꯗ ꯉꯁꯥꯏ ꯄꯦꯁꯦꯟꯁꯤ ꯂꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯁꯣꯛꯑꯝꯕꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯕꯅꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯗꯨ ꯉꯁꯥꯏ ꯁꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯄꯦꯁꯦꯟꯁꯤ ꯃꯤ 2-3 ꯆꯪꯉꯒ ꯀꯃꯥꯏꯅ ꯊꯥꯡꯒꯗꯒꯦ ꯀꯃꯥꯏꯅ ꯄꯨꯔꯛꯀꯗꯒꯦꯗ ꯃꯁꯤꯃ ꯇꯧꯕꯤꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯗꯅꯦꯀꯣ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯐꯝꯃ ꯋꯥꯡꯖꯔꯤꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯈꯔ ꯃꯈꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯒꯦ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯗꯣꯛꯇꯔꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯀꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯥꯡꯂꯦꯟ ꯁꯔꯨꯒꯤ ꯁꯣꯛꯄꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡꯛ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ